ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯃꯤ ꯁꯤꯕ ꯌꯥꯕ ꯑꯗꯒꯤꯗꯤ ꯁꯣꯛꯄ ꯌꯥꯕ ꯄꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯇꯝꯊꯤꯔꯕ ꯕꯣꯝ ꯑꯗꯨ ꯄꯣꯛꯈꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯁꯤꯇꯤꯡ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯐꯝꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯤꯡꯒꯨꯔꯨ ꯃꯌꯨꯝ ꯍꯣꯡꯕꯤ ꯗꯌꯥꯄꯇꯤ ꯑꯩ ꯍꯧꯖꯤꯛ ꯎꯔꯤꯄꯣꯛꯀꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯊꯧ ꯄꯨꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯝꯃꯤꯕ ꯁꯤꯇꯤꯡ ꯄ꯭ꯔꯣꯇꯦꯁ ꯑꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯇꯥꯡ 22 ꯖꯨꯟꯒꯤ 2025ꯒꯤ ꯅꯨꯡꯊꯤꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ DIC ꯔꯣꯗ ꯎꯔꯤꯄꯣꯛ ꯅꯥꯎꯔꯦꯝꯊꯣꯡ ꯂꯩꯀꯥꯏꯁꯤꯃꯛꯀꯤ ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕ ꯁꯤꯒꯤ ꯃꯩꯔꯥꯁꯪꯁꯤꯗꯩꯁꯤꯗ ꯕꯣꯝ ꯊꯝꯕꯤꯔꯒ ꯕꯣꯝ ꯄꯣꯛꯈꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯃꯤ ꯁꯤꯕ ꯌꯥꯕ ꯑꯗꯒꯤꯗꯤ ꯁꯣꯛꯄ ꯌꯥꯕ ꯄꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯇꯝꯊꯤꯔꯕ ꯕꯣꯝ ꯑꯗꯨ ꯄꯣꯛꯈꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯁꯤꯇꯤꯡ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯐꯝꯖꯔꯤꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯁꯦ ꯁꯤꯒꯤ ꯃꯔꯝꯗꯁꯨ ꯈꯔ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛꯀꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯎꯔꯤꯄꯣꯛꯀꯤ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯍꯥꯏꯖꯔꯤ ꯑꯗꯣ ꯏꯃꯥ ꯑꯁꯣꯛ ꯑꯄꯟꯗꯤ ꯀꯅꯥꯝ ꯌꯥꯎꯈꯤꯗꯕ꯭ꯔꯥ? ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯣꯛ ꯑꯄꯟꯃꯛꯇꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯀꯩꯒꯨꯝꯕ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯐꯝꯗꯅ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗꯒꯤ ꯀꯔꯤ ꯊꯣꯛꯑꯝꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯏꯃꯥ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯇꯕ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯕ꯭ꯔꯥ? ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ꯫ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯃꯤ ꯁꯤꯕ ꯌꯥꯕ ꯑꯗꯒꯤꯗꯤ ꯁꯣꯛꯄ ꯌꯥꯕ ꯄꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯇꯝꯊꯤꯔꯕ ꯕꯣꯝ ꯑꯗꯨ ꯄꯣꯛꯈꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯁꯤꯇꯤꯡ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯐꯝꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯤꯡꯒꯨꯔꯨ ꯃꯌꯨꯝ ꯍꯣꯡꯕꯤ ꯗꯌꯥꯄꯇꯤ ꯑꯩ ꯍꯧꯖꯤꯛ ꯎꯔꯤꯄꯣꯛꯀꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯊꯧ ꯄꯨꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯝꯃꯤꯕ ꯁꯤꯇꯤꯡ ꯄ꯭ꯔꯣꯇꯦꯁ ꯑꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯇꯥꯡ 22 ꯖꯨꯟꯒꯤ 2025ꯒꯤ ꯅꯨꯡꯊꯤꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ DIC ꯔꯣꯗ ꯎꯔꯤꯄꯣꯛ ꯅꯥꯎꯔꯦꯝꯊꯣꯡ ꯂꯩꯀꯥꯏꯁꯤꯃꯛꯀꯤ ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕ ꯁꯤꯒꯤ ꯃꯩꯔꯥꯁꯪꯁꯤꯗꯩꯁꯤꯗ ꯕꯣꯝ ꯊꯝꯕꯤꯔꯒ ꯕꯣꯝ ꯄꯣꯛꯈꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯃꯤ ꯁꯤꯕ ꯌꯥꯕ ꯑꯗꯒꯤꯗꯤ ꯁꯣꯛꯄ ꯌꯥꯕ ꯄꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣই ꯇꯝꯊꯤꯔꯕ ꯕꯣꯝ ꯑꯗꯨ ꯄꯣꯛꯈꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯁꯤꯇꯤꯡ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯐꯝꯖꯔꯤꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯁꯦ ꯁꯤꯒꯤ ꯃꯔꯝꯗꯁꯨ ꯈꯔ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯎꯔꯤꯄꯣꯛꯀꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯎꯔꯤꯄꯣꯛꯀꯤ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯍꯥꯏꯖꯔꯤ꯫ ꯑꯗꯣ ꯏꯃꯥ ꯑꯁꯣꯛ ꯑꯄꯟꯗꯤ ꯀꯅꯥꯝ ꯌꯥꯎꯈꯤꯗꯕ꯭ꯔꯥ? ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯣꯛ ꯑꯄꯟꯃꯛꯇꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯀꯩꯒꯨꯝꯕ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯐꯝꯗꯅ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗꯒꯤ ꯀꯔꯤ ꯊꯣꯛꯑꯝꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯏꯃꯥ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯇꯕ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯕ꯭ꯔꯥ? ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ꯫